ngasi nungdarang phongbasi phongsingi maru oiba paw khara khat khangatcharga mayamda share tawjage ahanbada BJP gi MLA ahum Congress tagi sanglakpa ex MLA ani ngasi cabinet minister oina wasak lokhrei Chief Minister Nongthongbam Berena Lusingba chungsinaba Manipur Sarkar asigi Council of Minister dagi minister khara laukthok anauba minister khara ngarang wasak lawgani haiduna tawrambadu ngarang athengba ahing phawbada thabak oina pangthokpa ngamkhidrei BJP gi center gi lusingba singi ayaba phanglaba matungda ngasi BJP gi MLA ahum Congress tagi BJP de changlakpa haujikna ex MLA oina lairaba miyoi ani yauna punna miyoi manga ngasi cabinet minister oina Manipur gi governor Najamai Heptulana ngasi nungthulpung manga taba matamda thabak paiba amadi aron mangakpa gi wasak lawkhrei wasak ngakpa gi thoram adu COVID-19 gi SOP ngakna pangthokhi ngasi nauna cabinet minister oina wasak lawkhrabasing adudi BJP gi MLA ahum haibadi lamsang kendra gi S Rajen Yeskul kendra gi TH Setrabata Thalon kendra gi Bunbagin Balte amadi Congress tagi BJP da sanglakhraba ex MLA ani haibadi Wangoi kendra gi O Lukhoi amadi Wangkhai kendra gi O Henarini ngasi punna MLA mari ex MLA ani wasak lawgadabani manga wasak lawraba matungda amadi handak pangthokadariba by election asi loiraga cabinet minister oina wasak lawnaba center gi lusingbasingna khangalakle haidi panba yabadi ngasi wasak lawbagi thoram asi mai pakna pangthoknabagi damakta mangjawnana chungsinaba sarkar asida hana cabinet minister oiramba BJP gi B Hangkhalian Shrimati Nemza Kipgen amadi TH Radeshyam makoi ahumbu minister phamdagi laukthoknabagi ayabadu minister N Berena ngarang Manipur gi governor Najamai Heptulada DO letter number 1/8/2020 CM of 1 iduna haijakibane ngarang phawba governor na ayaba piraktabadagi ngasi ayuk makoi ahumbu minister phamdagi laukthokpagi ayaba pirakibane wasak lawbagi thoram asi mai pakna pangthokpa ngamnabagi damakta sungsinaba sarkar asigi achauba mapang oiriba National People Party NPP dagi cabinet minister oirambasing haibadi L Jayanta Kumar NKC amadi LJP gi karam syam minister phamdagi laukthoknaba minister na governor da haijakiba adubu ayaba piraktuna ngasi wasak lawbagi thoram asi mai pakna pangthokibane ngasi gi wasak lawbagi thoram aduda haujik Imphal da lairiba BJP gi National Vice President Panda amadi National General Secretary Organization oibada natana North East ki in charge puriba Ajoy Zamanchu saruyaki loinana BJP na lusingba chungsinaba sarkar asigi NPF ki minister sing BJP Manipur Pradesh ki thaupuba sing Manipur sarkar gi head ranking officer kya saruyaki ngasi cabinet minister oina wasak lawkiba miyoi manga asina paigadaba phamsing hayeng phawbugi manungda chief minister N Berena laukthokani haidi cabinet minister ama oina wasak lawbagi thoram adu lamsang kendra gi BJP gi MLA Rajen ahanbu oikhi mahakna Manipur gi londa wasak lawkhi ani subada thanglon kendra gi BJP gi MLA oina karakhiba Buljagin Baltena English londa wasak lawkhi ahum subada Wangoi kendra gi ex MLA O Lukhoina Manipuri londa wasak lawkhi mari subada Yeskul gi MLA TH Seitrabatana Manipuri londa wasak lawkhi manga subada Wangkhai kendra gi MLA O Henary na English londa wasak lawkhi topa maruiba paw manamo handak thokludraba thawdo amanamo RIMS ki trauma ICU COVID ward duty toba staff nurse mari COVID-19 positive oire ward asida bathroom leitabagi awaba nursing na mayoknare Regional Institute of Medical Science RIMS ki trauma ICU COVID ward duty taba nurse mari COVID-19 na positive oire trauma ICU asida duty taduna COVID patient singbo hakthengna layengbada achauba thodang lawriba nursing gi oiba irujafam ama phawba thambidabadagi nursing na yamna sauna awaba mayoknare haidi pauksi esina phangba pawgi matung inadi RIMS ki trauma ICU COVID ward duty taba staff nurse manga September kunda TrueNet test tawbada negative lakhi masigi matungna mathang September kunga mathoida RT-PCR test tawbada makhoi mari COVID-19 na positive oire haiba khangmangam khibane yamna nungai tribidi ahanba TrueNet ta COVID test tawbada staff nurse ama negative oikhi adubo staff nurse asi mayumda halanki niyam gi matung inadi nauna thokiba SOP gi matung ina nurse khudima numit tare ni duty tawraba matungda mayumda halhandana quarantine tawduna thamgadabane maduga numit tare ni suraba matungna nauna COVID test tawduna asengba khangdokadabane duty loire haiduna masagi mayumda hanbagi ayaba mari lenaba authority na piba asi yamna lale hari RIMS ki trauma ICU COVID ward duty tariba nursing na haujik thengnariba awaba asi ward asida staff singi amasum doctor singi oiba
bathroom ama leitaba asini hairi niyam gi matung ina PPE setuna covid patient sing layeng bagi thabak sathariba staff nurse sing na duty loraba matungda PPE na singba lauthoklaga bathroom na sengna iruzaraga sanitize tawthokadabani adugi khudong chaba phangandrei duty loiraga covid trauma center asidagi kum tharaklaga surgery watana satlaga iruzare maduna trauma center dagi surgery watana PPE setlaga nursing na lakpa haibisida laisat asidagi ngakthoknaba hidak langthak amatachu kapthokpagi thabak tawbide maduna laisat asi sandoknabagi achoba maram oi seksindaba kaya asidagi nurse mari asi covid-19 positive oibagi maram oigani hairi पाव हाई ट्रॉमा ICU कोविड ब्लॉक नोंगमदा नर्स तरुक अयुक्त अनि नुंगथुलद अनि नुमिदांगद अनि ड्यूटी ताई ड्यूटी तारिबि स्टाफ नर्सिंगना कोविड पेशेंट सिंगदा हाकथेंगदना हिदाक लांथक कापगी थबक चथरी मदुना स्टाफ नर्सिंगनसु डॉक्टर सिंगी ओइना सेक्शन थोरांगी थबक चपचाना लखनबा ट्रॉमा सेंटर असिदा होटनाद्रिबा असि यामना लाले मसिदा नतना कोविड-19 पेशेंट सिंगी इमुंग मनुंगी मियोय सिंग कौरगा हिदाक लैबा फावबा चथबा यावरे मसिसु मरी लेनबा अथॉरिटी गी मियेंग संगनफम थोई हैनसु पाउसी इसना मखाताना फोंदोरखली यामना नुंगाइतबा थौदो अमना मु सुगुनुदा इमुंग अमगी मियोय मापन कोविड-19 पॉजिटिव ओइरे मणिपुर ट्रैवल हिस्टोरी लेतबा मियोय क्या कोविड-19 पॉजिटिव ओइबा नोंगमगी हेंगलकली फिबम असिना मणिपुर कोविड-19 असि कम्युनिटी ट्रांसमिशन की थाक यरोकलबरा हाइबगी यामना सौना सिंगनबा लैरे लाइसत असिना कक्सिंग डिस्ट्रिक्ट की मनुंग सना सुगुनु मोयरांगथेप लैकायदा लैबा इमुंग अमगी मियोय मापन कोविड-19 पॉजिटिव ओइरे पॉजिटिव ओइरबा इमुंग असिगी युम्बुरेल ओइरिबा अहल असी सही हुमद्रागनी थोइरोम सुरै अहल असी पॉजिटिव ओइबदा नतना महाकी लोइनबी सही हुमफुगतरे सुरबी नुपी अमदी मसानपा अहुम ममौ अमा लोइनना मसु मरि पुन्ना मियोय मपन असिक पॉजिटिव ओइरे पॉजिटिव ओइहौद्रिबा हाइबबु इमुंग असिगी सुपनगी मौ अमखक्ता मंगाइरे पाउसी एसिना कोविड-19 प्रोटेक्शन फोर्स सुगुनुदगी फंगबा पाउगी मतुंग इनदी ngasi numit mangani gi mamang da imung asigi mau ama miro lakpadagi masa check tawba chalubada covid-19 test tawbada positive oiram khi hairi masigi matung da imung asigi miyoi sing loinama covid-19 test tawba mathau tai khanbadagi ngarang covid-19 protection force sugunu na achawa thaudang lauduna CMO kaksing gi lusing makhada sugunu guest house da covid-19 test tawbagi thabak satakhi maduda imung asigi miyoi mapan puna positive oibasi confirm tawkhibane miyoi mapan ma kaksing gi PR school hangliba covid care center da thamduna makha tana leng sathari hairi paw sina hai sugunu bamo laikai ward number 2 da su sai humfuga mapalom surabi nupi ama covid-19 positive oire hairi positive oirabi nupi ahal asima ki masanupa ama silong da siphai oiduna posting takhi ma ki manakta imung asigi miyoi manga by road ta chaluraga ngarang halakda covid-19 test tobda makoi manga gi manungda ahal asi positive oikibene adubo atai negative oibe imung adugi miyoi sing adusu makha tana home quarantine tawduna hojik lairi maduna sugunu dasu laisat asina mathang sandorakpa yabagi akiba laire hiramasigi matangna sarkarna miyeng sangbiduna lokhatpam thokpa section thorangi thabak lokhat piu haina covid-19 protection force sugunu gi makedigi pauksi asida phongdorakli